ngarang fam kiba state cabinet mi fam na matam khara lam leiba yonba amadi ming onbada manipur lengak na athingba thamlamba du komthokre masigi mathakta weightlifter mirabai chanabu pungning thogat poina lupa lakh tara gi senfam incentive oina pibada su cabinet na yaba pikre nakalamada asian development bank ki makhada paikhalakadaba imphal ring road ki mathau taba lam ekar 15.2 lam mapu singdagi hakthengna na leibada ayaba su pikre Manipur startup scheme ki makhada covid pandemic package oina entrepreneur singda numit humni gi training pinaba amasung lupa lakh amadagi lakh ahum fawgi senfam pinaba su lepnakhi BJP ki founder leader Dr. Shyama Prasad Mukherjee ki mapok kumon ga mari leinana tha ama chukna pangthok kadawriba thoram paring gi saruk ama oina ngasisu Palace Compound Youth Welfare Club amadi Imphal East District Police ka khusamnaduna nongmagi tree plantation club cleanliness drive ama sana konongi maning lampak ta pangthokre thoram aduda Rajya Sabha ki MP Laisemba Sana Jawba District Police Imphal East ki official sing Porompat Police Station ki personnel sing amadi Palace Compound Youth Welfare Club ki volunteer kyana saruk yakhi Hauzik lengakna thamliba curfew sibu thugaiduna lambi da maram chadana tholakpa miyoi singi mathakta chathaba drive ki sarga moina Imphal East commando na Manipuri area da drive chathakre Imphal East ki SPN Herojit ki minjeng makhada second OC commando Rajiv Khan luchingduna chathakiba drive aduda chawrakna miyoi 34 rom detain tawduna ain gi matung ina fine thianke Ngarang New Delhi da pangthokpa Parliamentary Committee on ST gi mifam dagi Manipur Lok Sabha gi MP Dr. R.K. Ranjan walkout tawkre mahakna walkout tawraba matungda committee aduda yauriba atai BJP gi members singsu walkout tawkhi mafam adudagi walkout tawbagi matangda MP R.K. Ranjan na committee gi chairman da iba cherol amada Parliamentary Committee anduna khanagadoriba wafam adu committee aduda piriba thaudang gi wangmadani adugi sumathakta khanagadoriba agenda adu Parliamentary Committee on Health and Family Welfare na khanaduna report amasu langkhatkrabani hairi COVID-19 laichana maram oiduna lengak na containment zone oina lauthokkhibana maram oiraga yum dagi handokpa yadana leiba oinam AC gi imung singda lepa leitana tengbang pirakpagi saruk ama oina ngasisu oinam assembly constituency dagi social worker Asem Babuna oinam AC gi ngaikhong khulen ward number 2 5 amadi 6 gi containment zone manungda leiriba imung singda nongmada changdraba yadraba polam sing mating pikre Manipur ki Chief Minister N. Biren ki advisors oiriba hanagi Andro AC ki MLA Thaunawjum Shyam Kumar ki meeting makhada mahaki worker youth team na ACS ki COVID-19 maram oiraga laikhidraba amasung awaba tahoraba imung singda cheng hawai na chingba polam kaya mating pangkhre tengbang ki polam sing adu ahanba tangka ki oina imung kungomdoi da pangkhi ngasi ayuk pung manga rom taba matamda city police station gi OC Sudhir gi meeting makhada chathakiba drive amada bora gali dagi u liter humphuni thoi fagatkre using aduga konana singjama yahan them lekai dagi ningombam madan apokpa gopal su fare mahak hojikna bora gali da leiba miyoi ni mahaki mathakta city police na case ama lokhatkre Dr. Shyama Prasad Mukherjee gi laikhidaba numit ka mari leinana Thabum ama chupna chathagadaba thoramga mari leinana BJP Manipur Pradesh ki Scheduled Tribe Morcha nasu senduna Imphal City ki Chingmairong da leiba Rani Gaidelung Park tasu BJP Manipur Pradesh ki Vice President Ningombam Nimbas ST Morcha ki President Langzagai Mani Kamai Kabui Mothers Association ki President Kamai Tongpi amadi Jalirong Union Assam Manipur Nagaland ki President Ajang Rongmai na luchingduna park asigi akoibada u charakya thakhi Jammu and Kashmir gi maru oiba party ama oiriba People's Alliance for Gupkar Declaration ge luchingba singa ngasi New Delhi da Prime Minister Narendra Modi ga unagadori masigi damakta Jammu and Kashmir ge security gi akanba section thorang sing lokhatkre ngasi unagadoriba asina English ngani 18 da Jammu and Kashmir dagi special status lauthoklaga Union Territory ani thoktokiba adugi tungda ahanba oina unagadori ngasi unagadoriba asina maru oina English ngani 19 dagi center gi makhada leirakhiba Union Territory ani asida Nauna delimitation tauraba matungda assembly mikhal pangthoknabagi matangda wa khanaraba yai hairi Nakalamoromda ngasi Prime Minister Narendra Modi ga Jammu and Kashmir gi political parties singi luchingba singa unagadoriba sigi mangoinana leda leriba political organization sing loinana BJP ki MP oriba Jamyang Sring Ngamyal na Union Territory ama oina leriba Ladakh ki tonganba legislature ama thamnaba demand tawkre Indian Constitution gi taruk suba schedule gi makhada Ladakh ko Article 370 ama 35A dagi lauthokraba tungda mafam asigi lam thabaki reservation thamba nat lol na chingba ngak senduna yokhat pinaba demand tawdun lakhibani haina hanagi Ladakh ki MP Thupstan Chewang na ngarang paumi singa unaba amada fongdokhi adumoinamak hauzik Ladakh ki tonganba legislature ama thambiu haiba asina maru oiba demand oiri haina mahakna makha takhi
ngarang numidang sanakhiba match singda group E gida Sweden na Poland bu 3-2 da Spain na Slovakia bu 5-0 da maikhiba pikre. Group F ki match singdana Germany ga Hungary ga 2-2 da aduga Portugal ga France kana 2-2 da draw chatkre. Group stage loikhiba ga loinana pre-quarter final sanagadaba team sing khandokpa loire. Group ki makok taba sing oina Italy, Belgium, Netherlands, England, Sweden amadi France aduga ani subam famda leiba sing Wales, Denmark, Austria, Croatia, Spain amadi Germany ni. Aduga khwaidagi faba ahum suba takhiba team sing dagi Switzerland, Czech Republic amasung Portugal pre-quarter final round changkhre.